अहानबद मरोइब पाउ बीजेपी ने नमथक तौरगा मियामबु थाजहन्नबा नेशनल हेराल्ड केस साउथोखनबा होटनबनी हाइना ऑल इंडिया कांग्रेस कमिटी की जॉइंट सेक्रेटरी मैथ्यू एंथोनी ने मराल सीखरे। रिलीफ कैंप सिंगदा लैरिबा चुराचांदपुरदगी लांजेनरकपसिंगना ngasi मणिपुर की गवर्नर चीफ सेक्रेटरी अमदी डीसी बिष्णुपुरदा पॉइंट अनि यावबा मेमोरेंडम पिसिनख्रे। लिसिंग अनि अमगी मिकोक थीबदा युमफम ओइरगा डिलिमिटेशन तौबा यारोइ हाइना माहिरोइ लूप तरुकना कैंपेन हौरगनी हाइरि। अमदी खांगबोक एससी की मनुंग चनलैबा अरोंग थोंग मखोंगदा लमगी वहौदा युम अमदी दुकान मियाम हौरक्तुना थुगाइबदगी इरांग थोख्रे। खुरमजरी ISTV की नुमिदांगी मणिपुरी पाउ मिटिंग ताब्रिब सिंहबु तराम नोकचरी पाउ संदोंगना पिजरी। बीजेपी ने नमथक तौरगा मियामबु थाजहन्नबा नेशनल हेराल्ड केस साउथोखनबा होटनबनी हाइना ऑल इंडिया कांग्रेस कमिटी की जॉइंट सेक्रेटरी मैथ्यू एंथोनी ने मराल सीखरे। कांग्रेस भवन पांगथोकिबा पाउगी मिफम अमदा मैथ्यू ने मखा ताकिबदा बीजेपी लेंगाकना हेक हौरकपदगी मिचम मियामगी बैंक अकाउंटदा लुपा लाख 15 पीगनी हाइदुना वासखी। वासक अदु थबक ओंथोकपगी महुत्ता डिमोनेटाइजेशन GST न चिंगबा कयाना मिचम मियाम ओटपा हौरखी। मणिपुरदसु MLA मसिंग चपचाना लेरबसु पॉपुलर गवर्नमेंट लेहनबगी महुत्ता PR थमदुना मियामबु अवाब पीरी। नेशनल हेराल्ड गा मरी लैनना सोनिया गांधी अमदी राहुल गांधी दा सिरिबा मराल नमथाक ngaktani। नेशनल हेराल्ड हाइबसी लेंगाकी लोइसंग नते लनाई कंपनी अमगी वाफमदा युमफम ओइरगा पॉलिटिकल गी चरांगनबा थोकनबा सिनबासी मरम चादे हाइखी। We are asking you the question, where have we done the robbery? Where have we taken away the public fund? Where has any individual leaders or the Congress party benefited? Whereas we actually supported one of the newspapers who contributed significantly to the freedom struggle of the country. It is the insecurity, it is the inferiority, it is the failure of the Narendra Modi government and the BJP to cover their entire administrative and governance failure, as well as to cover their extreme right-wing fundamentalism. They are so scared that if that remains, they will find it difficult to come back to power again and again. The power of BJP is a short-term phenomenon. It is the Congress party who fought for this country much before. BJP has nothing to say about the freedom struggle of this country. पाउगी मिफम असिदा हानगी चीफ मिनिस्टर ओक्रम इबोबी MPCC की प्रेसिडेंट के मेघा चंद्रसु सरुक्याखी। ओक्रम इबोबीना बीजेपी ना ngamsu ngamloidabada कांग्रेस मुथतनबनी हाइदुना अरानबा वाफम कयादा युमफम ओइरगा नेशनल हेराल्ड केस पुथोरकपने वाफम असिगी मतंगदा मियामना थाजबिगनु हाइखी। Last agenda and the last tool, how to finish this Congress party and this particularly Gandhi family. They are trying to malign and they are trying to false propaganda, false fabricated materials. Now there is a court ultimately. ED has given timeline, people should have to be submit. ED tribunal, that is also, this is also court. What has given directive within these days, within these 3 months or maybe 4 months, you people should have to be submit charge sheet against Madam Sonia Gandhi and Rahul Ji and their family members. All this will definitely disclose on the trial court. So as a Congress party, as a Congress worker, we are not scared of this BJP and Narendra Modi, Amit Shah, who is running both center and state. We will fight definitely until the justice is got. Chahi ani mapung faraklaba kanglub ki rang asina maram oiduna hauzik Manipur gi mafam nifu humdoida hangliber relief camp sing da lariba Churachandpur dagi lanjanak pasing ngasi Manipur gi governor chief secretary amadi DC Bishnupur da point ani yauba memorandum pisin kray Churachandpur Maitei United Committee na Maitei Society Churachandpur Maitei Ethnic Class Victims Committee Ima Liberal amadi nupi samas ki mihut singna memorandum pisilaba matungda Churachandpur Maitei United Committee gi co-convener
naba ningthauzamna kangluk ki rang asida mayumakai maina thadok pikraba hanna yengbada kana laitraba amadi hingnabagi lanthengna wan hingliba singi yengduna masa masa ga chanaba lenga ki thabak amamam piba amadi IDP singna tawba yaba chanaba sinfam amamam sinbiba yauna IDP singna masa masa gi yumda changba yadriba fauba imung amagi lam point mari mari Churachandpur ga naknana lairiba fogakchau ikhaida lampiduna yum sabiu haiki Haukiba chahi ani asida imung manungi privacy lairaktaba amadi apikpa kasing aduda hingbada thengnariba awaba kaya sing adubu koknaba aikoina taliba demand sing asi athubada thabakta onthok pinabasu marilenaba singda appeal tawki aduna relief camp da leibu singje hinnabi sedmin se leitabana maram moiduna manungi ana ye leita laira sum khudong chadaba mayam leibu sina maram moiraga akhoi relief camp da leiriba IDP singsigi magi livelihood ki program gi makhada magi skill magi haiba mahai amadi government gi thabak toba yabana government gi thabak to honbiba aduga magi suppose mechanic oiragana mai workshop ngana government amudugi kan facility PB loan guma fee saningagana PB ba haina aikoina ngana thamjarama hanba point ani subusina hojikse aikoina phojai area sida mi lisingani muki point mari lamse akoi IDP gi par family da PB raga yumse government sabi raga hayeng aikoina chamba yare safe oire haira kana akoi chamba yana ba madu khurong chabdu PB na ba iduna aikoina government da thamjaramani Lising ani amagi mikok thibada yumfam oiraga delimitation tawba yaroi haina mahiroi loop taruk na campaign horagani haina mahiroi loop taruk ki coordinator ningthauzam dhanakumar mitaina Manipur Press Club ta paumi singa unabada phongdokre Manipur Press Club ta Professor RK Narendrana iba article delimitation in Manipur risks reforms and the road ahead phongbaga marilenana dhanakumarna makhatana phongdokhibada gumza lising ani amagi mikok thibagi report adu chayet nabana pik thankraba Mitop Miran Chakaya Lamdam Asige Mioi Oina Hapsin Kraba report ne Hauzik delimitation Taunaba Taurang Taurakliba Mitopta Lamdam Asi Kutsi Nakinaba Lokalakpa Taurang Oina Laudabangamloi delimitation Tauge Harabasu Mitop Sing Kandoktuna Maram Damda Tadokraba Matungda Taugadabani Haibasi Mipung Kudingmak Jap Manana Lepminanaba campaign Asi Haunaba Taurang Taubani Haiki Supreme Court na Toki border to revoke to Rakanda High Manipur Goinadi, Tongan Bump sing the lady bug with the singilam sing the lady bug illegal immigrants sing influxing say detect the default tower of Matunda, Yam Marichumba Miam the Yabas and Sasama Taurakanda delimitation Tobudi, Miam the Yai. Tawutabu abnormal level census report amagi matungina delimitation tawutaragadi hoilam dam masida tabada nuaita pathok mem tholko se heta nunu maram morakanda miamna 2001 gi census report matungina delimitation tawbu yaro have khongjanga siamba chawba khongjanga moina koi sangsal lagna bagi damukta mai lup taruna hariba campaign si sathaba horakanda sangsal lagna sem saba hojiragani landam masida koi gi NRC tawraba matung mitok mayam ma koi voter list sansalakanda laikiba mayam se masi voter list gi lokthokanda hariba niyom chumba marik chumba yelong mi khatagi oiba census ki report ki matungi na haitare ne khoi delimitation tawbududi khoi ki miyamna accept tawgani Thaubal district ke khangabok SC ki manung chanalaiba arong thong makhongda lamgi wahauda yum dukan amadi nauna saba horakpa yum gi pillar sing miyam horaktuna thugai badage irang thokre police na irang adubu laksin naba hotnabada tear gas kapkre ngase yu angan bada horakhiba irang aduda miyam horaktuna waikhom somen LSTI koba jahi yankai humdoirom suraba mioi amagi yum dukan amadi yum gi pillar sing miyam na thugai khibani hairi irang adubu control tawnaba hotnabada police na tear gas cell sing Captain Irang Adu Laksin Kre, Togdok Tokfam da DIG Range to Jogesh Chandra Haubizam Amadi, SP Thaubal Sibanan Surbe Laktuna Yengsin K, DC Thaubal gi office ta Maikai Anigi Marakta Warisanana Bahotnari Haidi. Apun bagi oiba firib amada lepminaba ngamdabadagi irang asi loisinba ngamdabani political party CSO natraga miyamgi oiba apunba firib amada punna lepminaba ngamdaba political party CSO amadi miyamgi masa masagi wakhalol amamam laibana irang asi gi waroisin purakpada matam tinthabani haina RPI Atawali gi National Secretary su oiriba Manipur State Unit ki President Mahesor Thongnawjamna phongdokre Wafamasi Moirang Kampu Social Economy na sinduna Moirang Kampu dalaiba Puribi Puraba Laibung Community Hall da pangtokhiba miyam tinba mifamda phongdokhibani Thauram aduda Mahesor Thongnawjamna makhatana
Manipur hauzik thokliba irang asi chahi ani fazilakadaba numit kharani khaktamak ngaisilakle asu kuina chatharakliba irang asi da Manipur miyam gi oiba amata oiba firip ama lawba ngamdaba asina irang asi tinthanaba machak amasu oidaba nate hauzik irang asi da maitai singiluraba laifam sing oidiba thangjing kaubruna chingba chingkabada kuke singna yaroi haina thinglakliba asi isagi yumda changba yaroi haina thinglakpaga chap manai Hauziki irang asida kanana achumbano kanana aranbano kanana laibaki tauri amadi kanana anijabi tauri haiba loina mayek sengna urabani masida laibak miyamna yadaba mi adu yadi haina mayek sengna haibiu makoibu sawatloisi haiki Isagi ramdamdabu mapu param chappada thangsing ko hol kakat pada yaroi kain thilak thingak basibu isagi yumda nan changakpa yaroi haiba chamana rosidia akhoi ka phaminaraga Cookie terrorist ka phaminaraga ko kedogi lansi lotion se na khana dunu dabi cookie organization singsa loina cookie terrorist ka mari le har chalo khanga banatra ulai pai sibu ma icham chamba terrorist ko madrana dabi icham chamba village defense force ko madrana ma koi terrorist natro adudi hausi bo military crackdown to disi kari no sinema Yek salai leiba furup singilu chingba singna sarukyaduna sawambung kabui khulda Federation of Haumina sagatliba indigenous pillar gi complex ta uthakre thoramadu dalamlai AC gi MLA KH Ibomcha langthabal AC gi MLA Karam Syam moirang AC gi MLA TI Santi yauna tongan ba yek salai leiba furup kunmanga gi luchingba amadi CSO gi luchingba singna sarukyake Thauranga mari lenana Federation of Haumi gi chairman Sapamcha Jadumanina kuke singna yek salai leiba furup macha singi maraktagi aimol chothe anal chiru koirau koireng kom maring moyon monsang purumna chingba furup singbu kukini haiduna namfuda saktak na bahot arakpadagi sawombung kabui khulda nauna sariba indigenous pillar asigi akoibada yek salai leiba furup kunmanga gi luchingba sing sarukyaduna uthabagi thoramasi pangthokpani Federation of Haumina yungliba indigenous pillar asi hauzik lamdam asigi yalhomi nataba kuke singna yalhomi singdagi lammullaga makhoigi oiba maraibak semgani haina tawrakliba asigi mayukta yalhomi singna punna lepminari haibagi khudam oinaba yungbani haiki Haukiba April Taramapalda Delhi gi Maharani Bagda chahi kun khakta ngairibi Bisnupur district ki ngaikhong sipaidagi Priya Lakshmi khangembamna yamna chingnaningai oiba mawongda building dagi taduna sekhibagi mayukta semkiba JC na MCSC ki maramda achumba langlalangjil puthokpiu MCSC da chenaba sing matik chaba chairak piu haiduna India gi Home Ministry yongnaba DC Bisnupur gi khutangda ngasi JC na memorandum pisinkre JC against the brutal killing of Priya Lakshmi khangembamna DC Bisnupur Laurembam Bikramda memorandum pisuluraba matungda JC gi convener and Bisarupna India lengak Delhi lengak amadi Manipur lengak na ahen bamiting changduna MCSC gi asengba langlalangjil puthoktuna MCSC da January ba khudingmak ahak pacherak pigadabani haiki Hariba misi isi matangda marikchumba langlalangkin puthokana misi isi senai besingadu matik chaba dandi bibi nabagi damakta koi DC da memorandum pisan balak sabdu DC ne yam phajana koi accept togi mana athu matamda misi isi langlalangkin puthokbu ngamnabagi mari lenaba home commissioner da yam tuna thadana koi gi thajabadu yam phajan pibire tongan ba koi gi sigulaba pamdaba thokdok sing asi thorokku matamda koi mama mapa oi besing amasung karu lekai aduga Manipur bena awawa nangli besing asi thoktanana ba koi section thawang lobo bise koi punmak Nabagi matam madu oirabani haiba wafam sima ai media gi thongda JC gi maikai dagi nolukna Manipur miyam da pawjen pijaraga koi JC gi kamyen adu tension jagi Priya Lakshmi khangembam misi gi chapchaba langlalangjil puthoknaba demand tawraduna Manipur chanura lamjing luf ki thomi singna ngaikhong sifaida wakat mi phambaga loinana imung manung gi awabada sarukya kre wakat mi phamaduna sarukya raduna machal gi ko convener Moirang Tim Nirmalana Atuba Matamda Priya Lakshmi Misi Asigi Langlalangjil Puthok Piraga Maralaiba Miwi Matik Chaba Chairak Marilinaba Singna Pigadabani Haiki Manipur gi akhoi gi nungsijaba lamdam asigi ichil inau ima ichan khuding khaibo namakta asu apel lama khaktang ju tawjage angang asi any maram mama leiramba yai hauze koi investigation dani leinari base adu boy koi na sum nuaizada ba asiba magi angang leitaba imung sigi imung gi awaba kitang mayam koi umina si ubide habadi na te koi gi tongan bangang si budi moralize to ba maong da social media da troll to wibagumba kayamna lana ugadaba maong da wahi wata sizna bibagumba sigumba tawbase yari gedi tawbiganu haina koi na machal gi site gi so apel tawjari
Government Polytechnic Imphal na sinduna Government Polytechnic ta tamliba mahiroi amadi staff singi oiba ngasidagi hauraga chayol ama chathagadaba Computer Literacy and Skill Workshop Government Polytechnic ki auditorium da haudokre haudopagi thoramda CTE Manipuri Chandra Kumar Government Polytechnic ki Principal L Samungau Registrar MTU Ramananda Numaikapam GP Women's College ki Maths ki Head of Department Dr. S Samarendra DMU ki Electronics Department ki Assistant Professor T.S. Bisorjit Government Polytechnic ki Mechanical Engineering Department ki Head of Department Haispal Krishna Amadi Government Polytechnic ki ENC Engineer ki Head of Department PH Romesh na Mithunglen Singh Oike Thauramga Mari Lenana CTE Manipuri Chandra Kumar na Hauzik Government Polytechnic ase manpower watpana mairoi sing amadi staff singda computer gi wakhalau sing pinaba workshop ase pangthokpani haiki Thauramadu Government Polytechnic ki Principal L Samungona hauziki matamda computer gi wakhalau sing yaudaba yaraktre mamangai gi matamga chanaraktabana staff amadi mairoi singda computer gi wakhalau sing leihanaba thauramase pangthokpani haiki MTU के रजिस्ट्रार रामानंद नोमई कापम न माहिरोई सिंह न हौजिकी मतमदा लाइरिक कन पागदबने हौजिकी मतमदा माहिरोई सिंह की थौदांग यामना चावी लेंगा की थबक खक्ता तौदब यादे खनगुमसे आईगी ngमजब थाकता थबक तौसे हौजिकी मतमदा मतम मांगहनगुमसे हाइखे Manipuri University ki Research and Development Cell Manipur Institute of Management Studies MEM Samadi International Institute of Management Science Kolkata ga punna kutsamna duna Business Design and Knowledge Based Startup haiba hiramda ngasidagi hauduna numit nini chathagadaba workshop BC Court Hall da haudokre Thauramadu da Manipur University ki Vice Chancellor Professor N Lokendra yauna ozama di akhang ahikyana sarukya ki Professor N Lokendra na ipau gilamda loinana article na chingbada business ki maramda miyam da khanghanba watpagumna tawba si akhang ahai singna kharaga hena tongan ba media singda khanghanba ngamlagadi economy modernization da achoba inot ama pibangamgani haiki Manipur Lenga ke Directorate of Environment and Climate Change ki miteng makada Thobal College Thobal gi NSS NCC IQSC amadi Green Audit Committee na sinduna college campus po plastic free campus ohenaba campaign program ama college asigi multipurpose hall da pangthokre Thobal College ki Principal Professor M Bina amadi college asigi TCTA gi President and Ibo Bina athoiba mithunglen Singh oi duna hogdoki bathoram aduda college asigi Environmental Science ki Assistant Professor Dr. Desi Angomna Single use plastic na aikhoi miyoiba amadi akoi bagi fibam da manghaliba kayagi matangda wangang khibaga loinana mairoi amadi oja singna plastic free campus ohelasi haina punawasaksu lominakhe College asigi students union gi mairoi singna su college campus manungda taramba plastic sing mafam chana thambagi drive su sathakhe Principal Professor M Binana plastic season na bana Isa sokhan bakhak natana tungda akoi bagi fibam da chauna sokhan gadabana single use plastic ban tawba sida mairoi singna sarukya se maruina college asi free plastic campus ama ohenbada mairoi singna achoba thodang lausi haina appeal tawkhe World Soil Day Gamari Lenana Directorate of Environment and Climate Change ki Green Education Program gi makada state asigi mafam kyada pangtok na bagum plastic free zone and enforcement drive on ban of single use plastic in the college campus haibasida YK College Wangzingi Environment Club IQSC and NSS Unit 1 and 2 na sinduna nomagi oiba awareness drive amanga se college asida pangthokre YK College के Principal Professor K. Jugindro Amadi College asigi Physics Department की Head Associate Professor O. Binoy Kumar na athoiba mithung amadi thoramapu oiduna pangthokiba thoram aduda College asigi free plastic zone ohelasi haina oja amasung mahiroi sing punawasak lominabaga loinana College campus manungda taramba plastic ki potlam sing sit sengdokpagi drive su punna chathaminakhe loinana plastic na akoi bagi fibam amasung aikhoi miyoibada manghangadaba kayagi matangdasu wangangkhe DM College of Science Department of Environmental Science amadi NSS Cell na Directorate of Environment and Climate Change ka khutsamna duna college campus ta single use plastic seasonaba thingba college asida hawdokre oja amasung mairoi singna khongsat amaga loidana hawdokhi ba drive asida campus ke koibada poster sing thet paga loinana ahuba oina college campus manungda chaidamba plastic sing khongatkre
Directorate of Environment and Climate Change ka khutsamnaduna school campus singda single use plastic mutadpa haiba hiram sida nomagyoba awareness program ama Eastern Ideal High School akampata pangthokre thauramasida CS Joy Kumar Sharma plastic na akoibagi fibam da mangsilakli bagi matang da wa ngang baga loinana campus asida chaiduna leiramba plastic singsu sengdokhi Manipuri Chanura Laisem Marup Machalema Linkat Kiba Chahi Yankai Taruk Surakpagi Mapok Kumon Thoram Konung Lampak Talaiba Lamyan Basanglenda Ngasi Pangthokre Thoram Adu Dalamda Masigi Saknai Dabi Chongtam Kamala Amadi Machalai Magi President Wangkai Mem Amusana Amadi CSO Singi Mihit Singna Sarukyake Manipuri Han Hanba Nupi Giluf Oina Lising Amaga Chamapal Humfu Mapalgi April Kun Mathoida Safong Kiba Machalai Mana Lising Amaga Chamapal Supna Bari Amasung Lising Amaga Chamapal Kuntra Mapalda Lamda Maseda Tokiba Nupi Lalgi Ima Ibel Singbu Ikai Kumnaba Utuna December Tarani Thoida Nupi Ginumit Haina Manipurgi Manung Amadi Mapalda Thoram Pangthokpa Horake Thauramga Mari Lainana Machalai Magi President Wangkaimim Amusanana Malemgi Oina International Women's Day Taudringai Chahi Ani Mangzonana Machalai Mana Nupi Ginumit Pangthoktuna Lakre Haike Wangkaimim Amusanana Makatana Lising Amaga Chamapal Humbutarani Thoida Machalai School Linkatuna Tungi Yumbi Oirakadaba Mahiroi Kaya Takpi Tambiduna Lakli Khongzom de April Kulhumdoi Pangthokpa Honabagi Tabak Thoram Singsu Lising Amaga Chamapal Humputarada Hauna Machalai Mana People's Welfare Organization PWO ga Punna Hotnaminarake Mipai Ningai Oina Mitop Miancha Sing Lona Amadi Fongna Aikoi Giching Sang Singda Sangsilakli Basi Tengnanaba Apun Bagi Pangal Sakatse Aikoi Punsin Si Haina Lebak Miamda Pauzilakli Manipuri Chanura Leshe Marupna, Chefong ama Puthokse, Chefong che, Pigi Hiramda, Adagi, Sahitagi Maramda, Leshem Longi Matangda, Hakshelgi Matangda, Nai Hariba Chefong Asida, Akoina, Pilan, Tokiba Todo Watokse, Sigi Akupa Powdam, Akogi Singamaga Samapan, Maudrama Pangi, December Gitarani Toida, special issue of Pongze, special issue Sida, Hena Akupa Maron to Yawi, Hariba special issue se, Rishas Wakidamukta, Mayam Tibala, Adugi Tibala, Koda, Akoina so, Akoina Pongi Bapose, Juvenile Justice System Overview Amasung Prohibition of Child Marriage Act 2006 ki matangda Kaksing District School Oja Sing Oba Awareness cum Sensitization Program amangase Wabagai Higher Secondary School da Pangtokre Manipur Government ki Social Welfare Department ki makada laiba District Child Protection Unit DCPU Kaksing na District Administration Kaksing gi mating aloina na pangtoke bathoram aduda Wabagai Higher Secondary School ki Principal Mayangbam Vorotna Thoramapu oike Tongan bawangang loy singna wangang kibagaloy na interaction gi thoramsu pangthoke Manipur lengak na police sports ta DSP Pikrabi Wusu Sanaroi Arjuna Awadi Naurem Rosibinana Hanagi Chief Minister N Biren ga unaduna nungaiba phongdokre Naurem Rosibinana mahaki imong manung yaw na unaba adu dalengak asin na tawiki bakayabu thagat pafongdoke Former Chief Minister N Birena kathok pagaloy na hotnaba Kanbana State amadi nation asigidamak mingchat purakibane makata na su mingchat kaya purakigani haina thazabathamke Paugi maraktana temba break amatang lominase Honglagliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break itungda taram nokchari makhataba pau pizari State Blood Cell Amadi National Health Mission Manipur gi meeting makada Democratic Students Alliance of Manipur na sinduna mahiroi khunai amadi leibak miyang bidamak kathoklaba I haiba hiramasida marfum doirak suba mega blood donation camp amangasi RIMS Janims Siza amadi Babina Specialty Hospital sajiwada pangthokre Tongan ba hospital singda EP bugi thoram aduda thomi chama henbana EP ki
Desam gi General Secretary Nong Thombam Thoithoibana ngasigi numit asi Manipur gi oinadi yamna maru oiba numit amani kumza lising amaga chanipal marfudara mathoi gi Anglo Manipur warda lamdam asibu mikha pondaba leibak ama oinena ba hotna biramba athoba athobi kyabu ningsingba numit amasuni loinana lamdam asida leiba miyamna ibibagi wakalol leitriba asi leihanna ba hotna ba amadi selna leiba fangdraba I marik asina kanagumba miyoi amagi thawai kanbada aikhoi pumnamakna sarukyamina si haiki yamna maru oiba miyoi punsi si kanana ba hona bada koi EMC hiram amada medical science sakula basu sinba yada ba adugumba miyoi bana EP dagati suya yade aduna status da voluntary blood donor gi masing asi koi hengana na bakana honara basu mari yamkan hengat pangamde paramasina EP ba yaraba miyamna su EPB raga koi tangai padana sumnaba status lai riba E gi awat pasi mekana ba hona bada kunna saru yamina si Laibak ngak lucu haina thagat kibana laibak ngak pa ngamdabadagi suspend tawraga laibagum vote karaga suspend oina laigadaba oiragadi vote lepjaroi hauzik election na maru oide Manipur kanmana maruni Manipur kanma ngamgadabada aikhoi sagatmina si haina NPP Manipur gi General Secretary Laitonjam Jayanandan haikre Komidog Youth Development Committee na sinduna chatharakpa ahanba Komidog Youth Trophy loisinba thoramda sarukya khiba Laitonjam Jayanandana wafamasi fongdokhibane Kurai Komidok Mayai Lekai da Pangthokpa Thoramda Laitonjam Jayanandana Makataraduna Electoral Politics ta ahanba oina politics karino mapung fana khanghandriba oiragasu miyamna vote lising mapal hena pibirakhe Madugi damak miyam gi tawbimal khangba uchab oina miyam gi thogal fangjari hauzik miyamna vote lepkhigadra haiba asi wahang oina hangnarakli adubu hauzik lamdam asida oiriba fibam asi hana miyamna mamutana khangnaba honamina khisi hauzik election na maru oide maru oiribadi Manipur hana kanbani miyamna Manipur kalu Manipur kanba ngamgadaba ahongba purakpa ngamgadabada punna saugatmina si haiki Chatliba tha asigi tara Nepal da Delhi da laibak thiba thaudokta lekhidrabi khangembam Priya Lakshmi gi imung manungda Ramlal Pal 1989 to 90 metric batch ki alumni singna lekhidrabi gi yumda chatuna minute ani tumina laiduna awaba phongdokpaga loinana angamba selgi mateng pangkre lekhidrabi Priya Lakshmi gi thawaina isor gi nakta ingna chikna lairuna basu thongnikhi Lisingani kunmari kunmanga amasung lisingani kulhumdoi lisingani kunmari gi oina state level committee amasung district level committee na piba kaya kalb award sing ngasi Thobal district DC Thobal Ahantem Subas na mari lainaba health sector singda yentokre District Health Society Thobal gi mityang makada District Quality Assurance Unit na sinduna DC Thobal gi complex ta laiba election counting hall da mock drill yauna disaster management ki matangda pangthokpa nongmagi oiba training program amagi saruk ama oina award sing adu DC Thobal na kutsina ki bane DC Thobal Ahantem Subas na kaya kalf award asi chahi khudingi laurabadi hospital gi award pa singman khatpada chawna mating oigani maramasina sigumba award asi chahi khudingi launa nabahona si hospital haibasi mafam da gilakpa ana ayek sing laibana mai haulang pok thoklakpada yamna amang ata thokpa yai maramasina district asid lairiba lenga ki hospital singi staff singbu training piba mathautai haiba wakhalolda training asi pangthokpani haiki Waikom Mani Girls College Thobal Okram gi Department of Sociology and Education sinduna ngasi college asigi holda Rethinking Modern Manipur Today and Tomorrow haiba timda nomagi oiba special talk ama pangthokre thauramadu da Manipur University gi Associate Professor Noni Arambam na resource person oina wangangke thauramadu da Waikom Mani Girls College ki principal Hanjabam Manoranjan amadi College asigi Sociology Department ki Associate Professor B Devadattasu sarukyake Systematic Review and Meta-Analysis ki matangda numit nini chathagadaba workshop Community Medicine RIMS na silaga RIMS campus laiba Susruta Holda RIMS ki Director in charge ki Famsupuriba Medical Superintendent Professor N. Sanjeev RIMS Academic Dean Dr. T.H. Mira amadi Community Medicine Head Dr. H. Sanayaimana sarukyaduna haudokre
Black rice chakhau ase numit khudingi chabana laina kayadagi ngakthokpa ngami masi thabak thauram pangthokpa khaktada sizinabagi mahuta numit khudingi chanaba sinjak oina lominasi haina Krishi Bigyan Kendra KBK Bisnupurgi SMS Home Science Bandana ningombam ngasi kumbida pangthokpa Farmers Outreaching Program A participatory program for black rice chakhau plantation under contract farming haiba hiramda pangthokpa thauramda haikre Department of Agriculture Government of Manipur for Technical Support and Extension ki makada Sangai Organic Farming Producer Company amadi Kanglai Farmers Welfare Society Manipur ga khutsamna duna pangthokpa thauram aduda Department of Agriculture ki Nodal Officer KH Nimai Retired Agronomy Department of Agriculture L. Sanatomba, Department of Agriculture ki Field Assistant W. Nipendra, Krishi Bigyan Kendra KVK Bisnupurgi SMS Home Science Bandana Ningombam, Kanglai Farmers Welfare Society Manipurgi Secretary S. Sarachandra Sarma Amadi, Sangai Organic Farming Producer Company ki Chairman KH Samu Sabana, Thoramapu Singh Amadi, Resource Person Singh Oina Sarukyaki. Bisnupur amadi Kaksing District ki tongan ba mafam singdagi lakpa farmer kyana sarukya ki bathoram aduda farmer card sanabagi registration su pangthokhi bandana ningomam na makha taraduna chakhaw ase Manipur dadi occasional food oina launaba amadi khirgumba athumba chinjak ki posak oina sizinabagi wakhalol khakta leinaba asina atopa makhal kyage chinjak oina sizinabagi chang aduki matik nemi Chinjakasi niti numit khudingi sizinabana aikhoi mioibada laina makhal kyadagi ngakthokpa ngami masi numit khudingi sizinabana aduki matikani haiki Sahi manga taruki mamangdagi sigi awareness program se koina chatharakpa matamda value added product haraga cake the bakery item the cake adagi khogi market da adum easily available oiba akoi bunjia khangde de tan khangde hariba makhan gi mayam akoina mi mana chaba da kamai tong chaga ni khangdraga su kudakta masana chaning badu uraga leiraga chana bagi habit da leinabi mawong da koina awareness program si tongjabane Sangai Organic Farmers Producer Company ki Chairman KH Samu Sabana lamdama sida chakhau sing makhalasi laumi ayambana nongmakhak sizinaba chunjak oina launabana mayungi sizinanaba khara thaba natraga ani thaboina tawi masidagi hongdoknaba sing makhalasi aduki matik demand leiba oibana aikhoina pothok hena pothoktuna senthok lambi hena leinaba sangsin minanaba thoramasi pangtokpani haiki Guru Ibungo Sangit Vidyalaya Tentha Haibung Thawal District na Sinduna Taranipal Suba Guru Ibungo Sarma Memorial Function amadi Wari Faibok Libagi Anoba Production namang asi Tentha Haibung Bamon Mantopta Pangtokre Tauramadu Hanagi Minister M Nara Aiba M Gozendro Sangit Natak Gi Advisor Committee Member SS Nabasarma Nat Academy Tentha gi Secretary L Nandona Chingbana Sarukyaki Tarangi Sarukamoina Wari Libagi Oja Ahum Moirang Hanuba Mamang Leiraktagi Huidrom Bimolata, Tentha Haibungdagi, Laistram Somen Amadi, Salungfamdagi Guru Mayum Vidyanandada, Athoiba Mitung Singna, Certificate Sing Kutsina Duna Pukning Taugatki, Loinana, Wari Faibok Production, Miyamda, Kudol Tamki. Department of Information Technology Impal S Committee Makada Ivudogi Apunba Mangal BLF na Sinduna Nungoi Awang Laikai Community Hall da Eastram Amadi PM Biswakarma Scheme da Register Taubugi Thoram Pangtokre Thauramga Mari Lainana IT Impal S ki Project Manager Yumnam Santos na unorganized oina laiba thabak suraga chariba sinmi singbu Eastram Portal da Register Tauraga sinmi singi laiba scheme singi kanaba fanghanaba amadi PM Biswakarma Scheme gi makada artisan amadi craft workers singi makada scheme gi kanaba fangnaba register tawhongnaba thoram ase sinbane ngasi register tawriba Eastram amadi PM Biswakarma ase tawhodrabadi sinmi singda piriba kanaba amata fangdabagi oithokpa laibana miyamda karigumba kanaba kharadi piba ngamlagani haina thajaba lei haiki Manipur Lenga ke Education Department amadi Ministry of Donor na Khangatlaba Mahiroi Singh Northeast Students Program for Awareness Reach and Knowledge on Space NE Sparks ki Makada Bengaluru laiba Indian Space Research Organization ISRO da exposure visit chatnabagi damak ngasi Imphal Airport tagilam thakre Thoramasigi State Nodal Officer su oiriba Education S ki Additional Director Bisesor Khumukchamna ngasi chatliba asi Imphal East ki Khangatlaba Mahiroi Tarahumdoi Coordinator Oja Amakaloi
hena chatkadabani. State ki oina angang chama khangatlaga tangkak naina chalhangadabani. Istv da mahiroi sing tharga space ki hiramda chatningbagi apamba sagathanabagi pandamda thoramasi sinbani haiki. Impal West ki White Angle gi team na Langol Gambiles Zone 3 da laiba alternate housing complex relief camp ta laiba mahiroi singna mahitambada season na ba notebook kaya mateng pangkre ngasigi notebook mateng pangbirak pada relief camp asigi committee amadi mahiroi singi imong manunggi maikai dagi White Angle gi team bu thagatpa phungdorakhi. Wangoi Assembly Constituency ki oina school Fagadhan si misanda yauriba Paubitek High School gi Fibam ACSC ki MLA ki H Lokena haktheng na yengsin kre yengsin badu da sakhang daba singna handakta school asidagi tungan bapotlam khara huran ki bagi kanna thigalingai chairakta school asigi nauna saba toilet amadi bathroom gi outlet sing thugairam ba ubada MLA saubaga loinana maralaiba sing athuba matamda fagatuna chairak pigani haina laukthokre MLA gi khongchada duda school asigi oja sing mama mapa school management committee amadi laikai gi tungan ba miyamsu punna phaminaduna school asibu matau karamna hena faba school amo hengadagi habagi matangda kupna khananina ke mefamadu loiraba matungda MLA Lokena Wangoi SCSC Manipur gi atopa constituency singa yengnabada hiram khudingda mangzil thahanba haibagi pandamda thabak tawduna lakli Masigi manung chana hana mahiroi ningtina leiramdaba Paubitek High School ase school Fagarhan si mission gi makhada nauna semgalakpadagi ngasidi mahiroi chamagani furom leire loinana lakadaba chahi singdasu mahiroi hena tamhanba school asibo semgatnaba thorang tawri asigumba matamasida kanagumba kharane school dagi pot huranba amadi thugai khairakpa asi taraina logde haiki Sagi department akhoi engineering wing na hoji ki madugi sigi oi classroom hum sabagi process am kan na tawri adu kan matam da sagani kan matam tawna ya thu da tawrani adu manam adu number 2 da sagi school ji thuai we khai ba pochai huram na sing mudu machine tangdi khoi khungi lei wa chil na wa lam lai ru sing na masi yarigi tawdunu khona biro Library and Information Center Kaksing Linkhatuna Miyam Gema di Mahiroi Singi Oiba Thabak Thoram Sing Taurakpa Chahi Kuntra Mathoi Mapung Farakpagi Mapokumon Thoram Ama Pangthokre Ngasigi Thoram aduda Center Sigi donor oiriba Naurem Nopurna sponsor tawduna Paumi Singda Achamba Khudol Pot Sing Khudol Tauki Ngasigi Thoram aduda Center Sigi Secretary KSS Joy Kumar na Center Asina Sahi Kuntra Hena Sangsilakliba Kongsut Asida Sarukyaduna Lakliba Lekhidrabama di Hingduna Lariba Member Sing Donor Sing Sympathizer Sing Oja Sing Parents Sing amadi Mairoi Sing da su ikai khumnaba ulakpaga loinana center asina makhata na paikhalakpa thabak thoram khuding maktasu angam ba pangalgi wakhalgi amadi lausingi mateng pangbinaba miyamda appeal tawki Indigenous Peoples Association of Kanglaipak Ipak na sinduna nongmagi oiba free mega health camp ama awang sekmai kaujing leimadalaiba CH Tulasing High School da pangthokre Jahi kudingi pangthoktuna lakpa Kanglaipak yelhomigi numit kamari lenana leipak miyam gidamak mamang chahidagi hauduna pangthoktuna lakpagi saruk ama oina pangthokiba free mega health camp aduda CMO Imphal West ki doctor nurse AAM Tendongyang AAM awang wabagai amadi immunization staff CSC awang sekmai Jenims Hospital gi doctor nursing uripok laiba Angel Hospital North AOC laiba Dr Helena Eye Care Hospital Dr Susil PMR amadi Patma Medicare gi Dr Nastap Singsu Sarukyaduna Mioi Chanirom lemna layingduna hidak langthak singsu lemna fanganki Ipaki President KSS Somarendrona irang asina sokalaba mafamga naknana Laiba mafamda nomagi oiba mega health camp asi pangthokpani free health camp asi mapung fanaba sinbikiba awang sekmai gi club ima maira paibi sing kokome sekmai branch loinana ipak ka chatminariba ipsa pandam akom loop kanglaipak loya loop ERDO kanglaipak androk KSA KIL kanglamai SWA MIKL CLK amadi Aksil Hariba Lupsing Asigi President Secretary Kayana Lingbirakuna Mateng Pangbiramba Saruk Yabiramba Busu Ipaki Maikaidagi Thagatpa Fongdoke Building a drug sensitized country Nasamukta Bharat Abhiyan Haiba Pandamda
District Administration Jiribam amadi District Social Welfare Office Jiribam anina sinduna Jiribam ga Chingdong lekai dalaiba DC office ta pangthokre tawram aduda poster campaign yauna DC Jiribam Krishna Kumar na T-shirt launch tokre tongan ba Jiribam district official kaya yauna pangthokiba tawram aduda DC Jiribam Krishna Kumar na India pombada pangthokliba Nasa Mukta Bharat Abhiyan asi district asi dasu pangthokli Nasa Mukta Masamo mapung fana thamnabagi pandamda lakliba April gi tang kuntareta marathon amasu singani masida Jiribam gi miyam sarukya biu drug free India oinaba hotnabada district level dagi hotnagadabani security singi maikai dagi section thorang kaya lokhatli masida miyam na mating pangbiu haina appeal tawrakli Yoibu Yohan Loop YYL Club Thongzuna Sinduna ngasi mass anti-rabies vaccination program pangtokre Khangembam Pakpi Maite Gimiteng Makada Yoibu Yohan Loop YYL Club Thongzugi campus sa pangtokiba vaccination program aduda hui hodong chanirom lemna vaccine kaptokhi Sanabagi pau ekwigi senior sports journalist Boyai Ningthozam dagi lawirasi Manipur Jharkhand gi makuta maithiduna Humpunipal Suba National School Games ki sahi 38 makhagi nipi machagi football gi runners up tahore School Games Federation of India gi meng makhada Directorate of Education Sports Manipur na sinduna tha sigi tang 35 dagi state union territory madi unit kuntra marina saruk yaduna chatharakhiba Humpunipal Suba National School Games ngasi Khumalampag Sports Complex ki main stadium da loisan khre Loisan bagi thoramda Manipur Sarkar gi Chief Secretary Prasan Kumar Singh Principal Secretary Arun Kumar Sinha Education Sports Department ki Director Dr. Mayangbam Beto Singh Rajiv Gandhi Khel Ratna Amadi Padma Shri Awardee Olympian and Kunjarani Devi Arjuna Awardee Olympian Nilakanta Sharma Dhyan Chand Awardee L Anita Chanu Amadi School Games Federation of India gi Observer Anil Kumar Mishra na thorumapu sing oiki Satharakhiba tournament asigi ngasi sanakhiba sahi 13 makhagi nipi machagi aroi bam match ta Manipur Jharkhand gi makuta goal sino anida maithiduna runners up ta khibani Jharkhand gi mai pakhibgi goal ani adu Puja Kumari amadi Rina Kumari na sankhi nupa machagi sanakhiba aroi bam match na Kerala na Jharkhand bu goal ahum sinoda maithiba piduna champion oikre Nupa masagi ngasi sanakhiba ahum suba position gi match ta Manipur Punjab ki makuta goal ama anida maithiduna mari suba position ta hore ahum suba MNC men's under 19 one day trophy gi ngasi sanakhiba match ta PTRC Pasoi part 4 na KCC Kongbu maithiba pikre Manipur Cricket Association MNC gi ming makhada tha sigi tang 13 tagi team kuntra na group manga thongna khaidok tuna chathariba ahum suba MNC men's under 19 one day trophy gi ngasi khudaiba lampak tok thongda sanakhi bam match ta PTRC Pasoi part 4 na KCC Kongbu BJD method ta wicket taruk ta maiti ba pikhiwani match asida PTRC Pasoi part 4 gi sanaroi bus sagol semna over taret ta wicket manga loduna man of the match ta khi All Manipur Football Association gi meng makhada mamang tha gi tang taradagi team kunmanga na grumari thongna khaidutuna YCWO ground haino bokta chathariba sahi romdoi makhagi nupa machagi inter club football league tournament ki ngasi sanakhiba ahanba match ta M Khabamna Neroka FC Sangapum gol ama sinoda ani suba match ki sanakibada Golden Football Academy Palace Compound na USA Khuraibu gol manga sinoda madi ahum suba match ki sanakibada Mayang Imphal United Football Club na Traukwa Kaithelbu gol ahum sinoda maiti bapi khrai Tabul Youth Development Association Taida Tabul Giming Makhada ngasi degi team Taranipa na group taruk thongna khaidutuna association asigi ground da Tara Suba TH Kumar Singh Memorial 9-man aside Ist11 football tournament hokre Tabul gi khungang da football masana hena sakhon na honaramba laikhidraba TH Kumar gi ming da pangthokpa tournament asigi ngasi ahubu numit ki sanakhi bam match ta yada kangsoi bi mapalna Dinekal FC pungdong bambu gol ani amada maiti papi khre yada kangsoi bi mapal gi mai pakhibgi gol ani adu Subhash Chandra Madi Khambatona Sanki match asida maiti khiba Dinekal FC pungdongbamgi amatangarba gol adu Daniel na Sanki
District Football Association Moirangi Ming Makada Borayangbi Youth Progressive Alliance BYP and Sinduna ngasi dagi tim kuntarin saruk yaduna Youth Sporting and Peace Promotion Mission Hyper Team da Borayangbi Thongka Playground da 9-man aside open knockout football tournament haukre haudopagi thoram da Extra East School Imphal gi co-founder amadi National Awardee Bharat Ratna Dr. APJ Abdul Kalam National Awardee Social Activist Wangkhem Soba Borayangbi Thongka Playground Field Development Committee ki President MD Nasir Khan na maruwaiba miui sing oina saruk yakhi pangthokadoriba tournament asigi ngasi ahubu numit ki sanaki bam match ta Siren Mangjin Youth Club na Yaruk Sangai Football Academy Kaibulbu gol ahum sinoda maitiba pikre Ada sport event ni am tinggal di aku ibu kama di sekolah infrastruktur level targeti football ni era aku kalau event ni nak sesuatu sahaja aku tiada apa itu kau mengini hai asal aku tiada aku tiada targeti aku infrastruktur level targeti ayat pun kerja macam dah liara mana tanah besar nasi ayat officer mana tanah besar lagi yang lagi hai aku ini Manipuri football na ini lagi mana kami sebab biar mau football ada Indian football ni sekarang biar nasi aku ini Manipuri setiap yang nasi kami biar tu macam dah pagi ini nak football setiap ni kami Ahan Impal Valley Foothill Tribal Inter-Village Football Tournament ngasi Lamlai Kendrada Congress ki mireb oikiba achoibam Deven Singna haudokre lamdamandong ge masak naiba mioi kyana sarukya ki thawramga mari leinana Deven haikibada BJP lengak lakpadagi miyamna awaba kaya mayoknari basi lakadawa mikhaldadi miyamna wakhal taduna anauba afaba lengak malehlasi makna makhatana haikibada sanaroi afaba puthoknaba punna hotna minarasi haiki BJP na sasan he tarukpadagi lamnai kendal leiba khungang tara manga haibadi chingi jaga je mirai birabra haibasine ba mayam da ina haijuningi je rajniti tawba mayam amana promise mayam birame ai bot ka halu ai bot kai ma bot ka bataragadi tayongi lambi je semi ne haiba je MLA ke ana hairamage mamang thangda rajniti tawba kangbu sina praja da thajaba mayam ama biramaga bot ka gre Board kagraba matungda prajada thajaba moina piramado thabak oina onthoktre aduna akoina thamoi sengna miyam gi damakta thabak tawjagi na akoina miyam da promise tawbuje akoi ikai bam yawre haba United Southern Area Inter-Village Sandal District na Sindna First United Southern Area Inter-Village Cup Sports Meet 2025 ngasidagi palel manakta laiba Unapal Village Playground da haudokre haudokpagi thoramda special contractor Ken Raikana chief guest special contractor Asem Jentana functional president All Manipur Football Association Amphagi acting president Kowar Dilbungna guest of honor social worker Sage Rinan special guest wena sarukyaki Unity and Sign in Sports Cyber Team da tha sigi kunipal fauba chathagadaba Sports Meet asida Men's Open Football, Veterans Football amasung Women's Volleyball da athoi ehen tanagane Men's Open Football da punna team tara mathoina Veterans Football amadi Women's Volleyball da team tara na sarukyari ngasi ahuba numita Men's Open Football gi oina Jontlang Young Youth Club amadi Kapam Development Club anina sanakibada Jotlang Youth Club na goal manga marida thoikre Social Sporting Club SSC Playground da ima imoinu ira thogalup sector na sinna sathariba taruk suba sector trophy 2025 ki ngasi mangani chanba numita sanakiba league ki ahanba match da SKDC sanjembam na INJC nungoibu ani sinoda maiti bapikre ani suba match da sanakibada ONYC Oksu Ningthemcha Kulna Mobile FC Uyimpokpu Mari Sinoda Maiti Bapikre Amadi Ahum Suba Ariba Match da YSC Lausang Khongna Arangba FC Bu Amasinoda Maiti Bapikre Hari Hayeng Taretni Suba Numitki Ahanba Rounda STC Samaro versus Golden FC Ani Suba Match da Tarangsa FC Pukhau versus PYPSC Pundongbam Amadi Ahum Suba Match da Dona FC versus Lining Toe FC Sekta Sanagani Hari Aroi bada maroi bapau amuka hana pizari BJP na namthak tawraga miyam bu thaja hannaba National Herald case tawtokana bahotnabani haina
All India Congress Committee ki Joint Secretary Matthew Anthony na maral sikre. Relief camp singda lairiba Churachandpur dagi lanjanarak pasingna ngasi Manipur gi Governor Chief Secretary amadi DC Bisnupurda point ani yauba memorandum pisinkre. Lising ani amagi mikok thibada yumfam oiraga delimitation tauba yaroi haina mahiroi loop taruk na campaign hauragani hairi. Amadi Kangabog SC ki manung chana laiba arongthong makhongda lamgi wahauda yum amadi dukan miyam haurakchuna thugaibadagi irang thokre. Ngasigi oinade Istv na sandokchaba Manipuri pau matang asida loisinjare mideng tabri ba pumnamakpo amuka hana khurumjari.